Manipur Top Trending News na tungan-tungan ba reliable source sindagi lakot jaraga matam-matam gi oiba maru oiba i-pausing patukuna khanghanjari. Ahanbada Odisha gi district kharada sara phangma ngamle hairi wafam asi Geological Survey of India GSI na 17 August 2025 ta report torpani. GSI na maru oiba district marida explore tabu matamda confirm tabu ngamkhibani. Chapchaba quantity haiba ngamdragasu preliminary geological indicator na suggest tabu matamda kan tara dagi kun fawa oiba yai haina thajanari. Government ki site gisu from rapid action historic gold block auction tauba hokre hairi. Makha taraduna Odisha asi gold mining gi anau bahab ama oirakli wafam asi handakta the Geological Survey of India na mineral exploration project ama chathabada khanglakpani. Gold deposit leire hariba wafam sing adudi Deoghat, Sundarghat, Nabarangpur, Panchgarh, Angul and Koropatta oire. Makhatana Mayurbhanj, Malkangarh, Sambulpur amadi Budagi mafam singdasu exploration gi thabakana chathari hairi. Amaromdana Birangana Jadani haiba film asi Biswaji Boragi National Award winning film maker Biswadi Borana uthok tadoriba historical oiba asengba why the best oba film amani. Film asida cast tawgadoribana lamdam asigi pikna topthin ngaliba Manipur dagi mapari Lokanan Khedimiumna oigadori. Mahak asi Mr. International 2022 kakraba naha amani. Haujikna Mr. International Organization a prominent global platform for male model gi managing director oina thaupuri. Film asida Sutiya dynasty gi last kingdom Maharaja Nitipal gi role mahak na lawgadori. Hariba production asi Assam government ki support kaloinana the Suti Development Council under a cultural initiative support by Assam government project asi Northeast ki oina paidi ki chaw project ama oina paikhatli. Releasing tauba asi almost 90% amadi film number loire hairi. Hariba film asi multilingual da Assamese, Hindi, Telugu da pan India oina release tawgadori bani. Masina Assam gi matam amagi Assam gi rich cultural singbu miyam da hendok chawthokna khanghanba ngamlakani haina film asigi producer asina phongdorkli. Amadi role asibu act tawnanaba Lokanan na chahi mari changna the National School of Drama gi makhada training tawduna hariba film asi act tawgadori bani hairi. Amadi miyamna film asibu release tawba korang ngainaduna leinari haina makhatana phongdorkli. Makhatarpada matam amagi 1990s ki matamda Shaktiman haiba TV serial asi yamna phawba yamna pamnakiba TV serial ama oiki. Serial asigi matengna commercial business kya su hingba ngamba oiki matamduda tasengna hairabada Shaktiman gi dress costume asi khakta yonbada ta paisa phana painaki. Amadi Shaktiman gi dress logo asi posei singda naptum yonbu matamdugi business kya mai paknaki. Haujiki miron singna uba phanghau draba TV serial ama oiki haiba da haiman bathokloi. Hairiba Shaktiman asibu cast toribana Mukesh Khanani asuki matik angang singbu influence piba amadi motivate tawada yamna kanaba TV serial ama oiki. Serial asigi Shaktiman asina angang singbu yamna influence tawman kibana angang sing building dagi chongthaba yauki Shaktiman la aga mahabu kanbeni haidina. Hairiba issue asidagi hairiba serial number lepki haina mayamna panari subject to correction. Adubu haujik film asigi anuba version ama uthoknaba wak tawba hore. Miyoi kayana Shaktiman bu khawrang ngainari hairi. Report asina hairi new version asigi Shaktiman asi Ranbir Singh na koinaba khanari. Adubu Mukesh Khanana choice asibu yaningba oidari. Report asiga hakthenana Mukesh Khana ga pung ahum chupna wari sanaba matamda Ranbir Singh asi aisu yamna pami yam talented oiba energetic oiba naha amani. Adubu mana Shaktiman gi role sabadi amahakti pamdi haigi. Madugi muhutta serial adugi brilliant oidiba Ramraj Kelvis ki role oina sarbadi mahak pakani haina mahaki site ki phungdok. Mukesh Khanana makha taraduna hai superhero casting tawba asi talent khaktagi wasunate actor adugi real life ta based tawba real life ki impact yamna darkar oi. Hairiba serial asina nasigi hawrukliba naha sing angang singbu motivate tawduna afaba pillar of the nation semba matamda yamna mateng oigadori bani. Masi serial khaktangi sima khatangi mitki kumai khaktangi wahum nate migi real life ta impact tawba motivate tawba act amani superhero amani. Makhatana mahang hai मैंने कहा देखो मेरे को शक्तिमान के लिए एक्टर नहीं चाहिए फेस भी चाहिए. कहीं ना कहीं रियल लाइफ में अगर आपके इमेज गलत है तो वो बीच में आती है. कई लोग मुझ में रणबीर सिंह के लिए बोलते हैं कि अरे साहब ये नशेड़ी ड्रगिस्ट को शक्तिमान मत बनाओ हमारे बचपन के यादें खत्म हो जाएगा. असुमना एक्टर सिना फुंदोकली हाइब ओरिजिनल शो असि
ꯃꯇꯝꯗꯨꯒꯤ ꯗꯨꯔꯗꯔꯁꯟꯗ 1997 2005 ꯐꯥꯎꯕ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯑꯗꯨꯅ ꯃꯇꯝꯗꯨꯒꯤ ꯗꯕꯜ ꯔꯣꯜ ꯁꯥꯗꯨꯅ ꯁꯛꯇꯤꯃꯥꯟ ꯑꯃꯗꯤ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯒꯪꯒꯥꯗ ꯁꯥꯗꯨꯅ ꯚꯤꯌꯔꯁꯤꯡꯕꯨ ꯑꯄꯦꯟꯕ ꯄꯤꯔꯝꯃꯤ ꯌꯥꯝꯅ ꯆꯠꯄ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯅ ꯃꯁꯤꯒꯨꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯁꯤꯔꯤꯌꯦꯜ ꯑꯁꯤ ꯎꯕ ꯐꯪꯍꯧꯗꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯁꯤ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ